खुरुमजरी ISTV के पाउमी यंग ताबिरी बसिंग तराम लोकजरी ngasi maru ba pauda kuntruk suba drivers de ge thorong ngasi manipur gi mpham kayada pangthok na khari pausi santhok na pizari ngasi tongan ba driver gi lup kayana sinduna manipur gi mpham kayada kuntruk suba drivers de ge thorom paksana pangthok na khari all manipur petroleum tankers drivers union sinduna khumala pakta leiba ISBT complex ta thorom se pangthoki thoromada union si president Bopen Chandra Ghosh IOC ge senior depot manager SI Singh amadi NS 57 truck owners association ge president ke inaugurating ma miyo kya saruyaki loinena laikidraba driver amadi handyman ge imung manung singsu saruyaki laikidraba driver amadi handyman ge photo da laisu katunai kai khumnaba utki union ge makai dagi laikidraba ge imung manung da khutol pot sing tamki inauguna phungdo ke bada handyman amadi driver sing thodang siam chawi manipur gi mapan dagi chana thakna ba amadi te polam kaya asi makhoina pushilakuna praja sing gi seba tauri karigum kanda driver amadi handyman sing bo tathi tawina tawba amadi hat pagi thodo kaya yorok pa si yamna laibak thibani emong manung punabagi lan phamda sunomjari ba makhoi bu bebhar to pham thoi manipur da dabi ema phangnam hona bada ban blockade tawduna awaba pibasi matungda tawbiganu haiki Taramrise Manipur blockade itre gari mai thadre aduna awam konda koi walking chenam sajage adu kai mai da koi prime minister chandaram sajage man gari mai sang da pi do ba karor duna mak development sajage adu mai praja sa hai ne mama ki blockade da gari mai thado koi natho de ki akoi da sa sam sabire hospital am sabire bai harau ne ba adu mai na government su suga policy chebi daga si thok da tawji akoi blockade tawra wari base akoi praja khatane mar aduna aramu pa base da ba na ba masa masu khana se da ba ban blockade da ba ya mun si jana dai ba iram da manipur ma wese no haina manipur ge divert gi isi ko mon thorom sina manipur praja sing ja aso message ma video ha ko phone sin thak daga puno ma prom kana ikai ko no sari Thoromasi Gwaltabi and a Yangang Popi Road Transport Association Sinduna Sejang Community Hall Supang Toki. Gwaltabi and a Yangang Popi Road Transport Association Gi. Kunipan Subasai Mipangaloin and a Pangtoki Botoromoda, Lamai Kendrick MLA, KSS Biren, Transport Secretary M. Lakshmi Kumar, Impal Iski DC M. Zoy, Amasung Gwaltabi and a Yangang Popi Road Transport Association President, KS Ibosovina Singba Musing na Saruyaki. Trongi Saruka Moina, Association gi laikidraba members ngi potoda laisu katunai kai khumnos utki. Gwaltabi and Yangang Popi Road Transport Association gi Secretary Haikuzam Tombina. Hingbagi lan phamda lan thengna duna imung puna bo hotnariba driver sing ning bakainare. Ngasi parking phau mafam sadana leiringida lambida department kaya na maram sadana paisa khum asna driver sing na hingna bagi lambida traun awa bo ore. Masna maram moiduna driver gi sinpham masi thadok na ba yaure phongdokhi. Pak to mama phangdaba yam chinba jaga oiba koi hana kanga pato oirambani haujikti amo koi naga mapando oire adu sugum bagi koi awa base mayam koi da lei adubo kari upai lei koi matam wi yaun porkini haibedi koi impal sor se khar komakini khumlampa sida koi gi pak to bayai natraga lamphel sana ke thin de pirak bayai khaja jaga khara manipur government adu ma policy mayam lei madu matam du yog di bogde koi Kujiki gari makulji koi chiendana awana smaina koi honor Drivers de Thoromasi Nambol Maibom Chingning the Su Tidim Road Drivers Union Sindra Pangtoki Thoromada Tidim Road Drivers Union Gi President RK Setus Impal Sosampur Road Bus Owners and Workers Association Gi President M Naran Tidim Road Diesel Auto Drivers Union Gi Secretary N Jugindro Nasangmi Sing Saruyaki Laikitraba Drivers Sing Potoda Mungi Mi Sing Yauna Saruyaki was in the Laisu Katunika Kumnaki Minute ani tumin leptuna awabas phongdoki wangang kibusingna sakwa thorangi thabak singda transportation habase khwaidigi hena maru balambi amani driver singna kathok pagalona lebak miyam gi seba tawgdabani kanagum driver kharana sahida bachinjak charaga miyam gi punsi puraga satpigi hena bi thadok si habna singbu phom kaya phongdoki Bus Owners Union Manipur Secretary B. Dhanavir Sharmana driver sing imung manung singna masa laikidraba matungda thengnariba awana amade government na packet haning ba thabak thorom singi matangda wafom kaya phongdoki te highway sing da mathok pangthoklingai da sunglaba laibak thiba thokdokta laikidraba driver sing amadi sunglaba mana pora ga imung du family du maintain toramba du ma kaya bu mahak laikidraba matungda Manipur sarkar amadi mai leinaba department ko imatagi laimnahu riba mahaki masa masu amadi family singa do Manipur government side tagi ming thamaningi thamde habedi nate mamang thamgi su kaya yaure adu
कोई पांथो अनिंग बा एन कया कया मखोई बो चिंग बि बजि चुंगनि हाइना कोई गभर्नमेंट नि माइके देगी ड्राइवर देगी थ्रम ngasi All Manipur Drivers Welfare Association susinduna mainore masinda leiba community hall da pangthoki thromodu da transport ki deputy secretary S Nava Manipur Drivers Welfare Association ki president Babudhon amadi K Sarat Kumar namar oiba news sing oina saru yaki Drivers Degi Thromasi, All Manipur Road Transport Driver and Motors Workers Union Amadi Joint Coordinating 26 Drivers Day Observation Committee na Sinduna Tau Ground Drivers Degi Thromasi Pangtoki Thormada Social Worker O Henry Prosecution Director N. Kumar Union President S. Manglem I2 Secretary L. Sotin Kumar Ipalwaski DTO M. Manina Chingmamiu Kana Saruyaki Like Drava drivers in Mapunda lay Sukatuna Kai Kumnaba Uki Throm Kamari Lena Lem the Lion became Amasupangtoki Hard Amadi Diabetic Lenana Sing Akanana Check Toki Union Secretary Kulamanina Drivers in the Ot Paneba Amadi Hatpatupagi Tavakaya Chatak Pataki Masing Yamla drivers in Nakorenga Airfielder listening Wasama Panmai Pudragi and Wargitang Taraga Marida Konjong Junction Kibanumit Adugi Numit Adudagi Hona, January Tang Taraga Maribu drivers day from Hana Lep and a Pangtok to Laki. Drivers in the Watpaneba Amadi Demand Gamari Lena Tavak Amada Tobiganu, Manipur, Nagaland, Amadi Assam, Pulisna, drivers in Bunung CBU Haki. NZTS Kumana, driver Bu Tatita in a Tori Dabani, Lake Drava drivers in Gilokupam Topa and over Tabak Sing Kayam, the local Hyper City Topachumi, drivers in Bu, Shell Karagamak Pazan Bamadi, Madam Southern Ot Neighbor Tori Dabani Haki. Tamzarba Mahiru Singbu Akubo Mityeng da Punsinduna Intok Insin Taudabana Achumba Kongtang Oigani Haina All Manipur College Research Association Tadorok Pacherola Manakangali as an Nekpamati Intok Insin Taubana Leka Hina Targlo Henning Late so Minister Okrami Bobina among Say December Tang Kunda Association Unabada Hadoki Wapam State Assembly Hek Loibaga Atubami Pam Korok Lagi Habadu Ningsing Bigimatam Sangmal Labani Manipur Sarkar na lamdam masida quality education purak na bathabak packet pada natana Sarkar asida yauriba minister MLA amadi atopa miyam ge mihut oidiba MLA kaya na su Manipur da quality education purak na ba masa masana senpham puthokuna akan mamong da thabak packet nargli Handak Pangtok Doriba, Class 10 Parikada, Saru Yaga Doriba Pasoi Kendra Mahiru Singh, Langzang Government High School da Kendra Sigi, MLA Oriba, Social Welfare Minister AK Mirabaina, Asang Basanpam Putokuna, School Sigi, Headmistress Carolina Mahiru Singh, Akanaba Oza Nektuna, Mahiru Singh Takpita Bibi Tabuk Chatari. Ngasi minister na free coaching class sa trip adu yang sinki bagulon na school sige awara passing ko na satun yang sinki maki digi school sige pibam pagana na bahona bada pangmaya pamating pangani haki coaching class adu kamari lena mahana haki bada ahan boina handak sahi digi class 10 parikha thagado ruba kendra sige Mahiru singi akhana ba coaching class asi hobuni mathang sahi digi di hena park saw mong da pangthokani Mahiru singbu grassroots tagi sematangai phare masida uja sing amadi Mahiru singi mama mapa singi chawrba thodang lai haki Sangi damakta ay labor darkar oiba chingdo loina ma ina sponsor tawgani kari doja ne mrana waga dori bano haigana tawdana sumaina tawdana atenba matangi manungda tha ani kaptang phangbase handaki di ahobani mathangi lakadori ba session gi damakta di maximum darkar oiba tha mari haibase ai soidana mathangi session gi nangnaba mathangi koi 10 gi exam mamangda tha mari mamangda ai koi parikha tawdine gi mamangda soidana magi tuition na se nganna Khomsat aduga mari lenena mahaki local area development phandagi tera tongbram lekai da sariba community hall ge phibam yangsin ki miyam ge pam ge matunga na mahaki makedi gi pangmang ma sen pham sin pangduna community hall se mapung phanalo sinna na bahona gani haki lekai sina isingi awaba mayok nariba si mari lena official singa tanaduna athuba matam da ko honna bangam na ba thabak pakhat kani habi thajaba su thamki Tombisana High School of Hankiba, Miobigi, Saru Sayangi, Asang Maputokadabani Haiba Wapam Dangasi, Dam College Rota, Miam Gubawak and Mipam Pamcray. Pidam Amadi Ais R.I. Gimakada, Tawiban, Mera Pai Bepan Milup Sindra Pangto Powak and Mipam Aduda, Nupi Kayana Saruyaki. Luki President, Don Devina, Mioki Aman Kibaki Selecta, Tombisana High School da Saru Sayanka, Pankibasi, Taraina Low Chumloi. Government na Masiga Chumbati Doctona Karmamatamgi, Saru Sayang no Putokadabani, Lamdam Sida Mioki Aman Kibadu, Oidam Loy, Hangai Late Haki.
ꯌꯥꯝꯅ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯌꯥꯝꯅ ꯁꯤꯒꯨꯝꯕ ꯀꯩꯅꯣ ꯇꯧꯕ ꯃꯇꯥꯡꯁꯤꯗ Numit tarani ki oiba wari liba workshop kam festival All Manipur Wari Liba Association and Research Center na sinduna yaripok ba molekai daliba samurai latpam kunjabihari sharma ki mandop tahukre festival asida tongan pham kya dagi nupi masa mari yauna punna angang kunna saru yari hari Manipur ki Congress Sakar se scam amadagi scam ama soidana lak lagani masigi chapchaba record laire haina BJP Manipur Pradesh ki President Te Saubna phongtokre loinana Tribal Affairs Department se City Welfare Department ka chap manari hari ngasi ni tepa chuthek ta leiba BJP office ta pangthokpa mioi mari BJP da nauna yarukpagi thoromda mahana wafam se phongtokibani thoromada da General Secretary Administration M Aswini Kumar amadi State Media Affairs Secretary L Basanta Susaruyaki ngasi nauna BJP da yaruklaba miyo singadudi Trinamool Congress ki City District ki President Oiramba RK Priyobarta Lamsanagar Panchayat ki Ward Member Devananda Ward number 2 ki Member L Salaingamba amadi Social Activist S Boboni Te Saubna Makatana Ponto Kibada Deputy Chief Minister Gakhangamna Kendra ki mihut orakpa phana kuire amadi MPCC ki President ama oina chingi chakuna na bakari thorang pakhat khrabagi habasine na bayai ma ki kendra phawriba All Kasar Road ki phibam BJP na chatuna yangsangani Home Department ta CCTV laibada lupa crore kaya changkiba si tender tawkibra police lobada sabas post certificate mayam season naraga police changlibasi thigat kani bazar singda cheng phangandribasi dukan amadi atei maphamda thadok panani hojik tribal development department se chingi chokhatnaba leirabasu imphal da leiba chingi leader sing chokhatnaba oina leire masigi matangda CBI da thigat hangani haiduna police station singda gari leitaba yauri masi pramak thigatuna miyam da khangani phongdoki elected chingna town se leiraga chingi kana gadaba Tribal welfare da thadar ko paisa se CBI thigal hangani lauthoi basi takshan gani karai lobla li karai lei haibaro khangala balai Manipuri area tara thoki mabandi chingda sasol litrabani chingda thana litrabani chingda lambi yadrabani chingda man ko mayam sing praja gi wari ba chingda public distribution kari no hebo khangdaba toina ISTV da mayam lawo pubiraba maduni ekhoina government la hai adu khomningre hai komo maramadna Home Department da ngasi CCTV lai ke bagi kamdori paikhalakani khu sendiu CCTV tender tawgibra tender tawdana pigibra CCTV uli chalai yaribra BJP na mathang scam khangbiu tayari tawbiu yengsi BJYM ki VP Obedana Tana State Media in charge mass enrollment oriba Kongkham Bikramjitna mega enrollment drive horgani masiga mari lena motorcycle rally street corner campaign institutional campaign singma pakatuna Manipur da hongba purakna na honagani hari Imphal Ukrul Lambi ki Litan Police Station ki manung chanba namthilokta kilogram ama rom lumba IED bomb ama sakhangdaba singna phumduna thamlamle tar atruk suba samrai police ki kangmuna ROP chatpada bomb adunga se ayuk pung nipan makhairom tapa matamda thengnarak patagi lokthok laga soi angam yauduna pokai hankre hauzik losilapada moroi ba paw amukha na pijari kuntaruk suba drivers de ki thorom ngasi Manipur ki mafam kayada pangthok ISTV ki paw mi tabiri basing